Akasu thorakladuna mafi hongli gari gi sodu lauraduna thokre mafi ra cheladuna phamliba yumgi umburembiduda hanna fawba yenglamde Sonia Akasna thokibaduda masu masa ipa pakhatna mapi adu sajate thokduna prapap tanarei adubo Akasni kitchen room da changdaduna yumyai room da thokre Sonia su tanazaduna hangzari tamo cha wadu loishin manangdre Akasa na fawba yenglamde prapap thokiduna gari da kakhatkre upai leita yengduna leihori Tanjaduda Rita su tholakduna Ibungodi chak chakrabra Chakidre ima Pungsu nahan makai chatpa matamdagi khara ngale kari athuba lei haige Sonia sintharake tawriba pirangdu khangat na bo nabada mamitu koyot otuna khangli kapningbana niklaba khonjaladu phajinduna khumlakli Ima tamogi ngarang loisilamdaba file khara lehobado loisilaga manager na paikhalo hai male chak to break ta mapanda dum charage haye haima yumgi chak se khajitang oirabusu charga chaladi phadauba ho fare chak to tidokna ba tawro lao nangi baba sune ngasi di thabak chani haibani hoima somda akas gari adu chumdring oina lucy khoirom da thaudarei Lucy khoigi leirak machin khongnang makhong aduda gari du khamladuna tumin gari manungda famduna leiri chahi ani muksida mafam adu kharadi olamle laptangna uri Lucy makhoi ani ihana na thengna khiba manari makhong adu Lucy linthoiga loishinba loiduna Robert lakpa ngairi ngak leraga Robert su yorakle gari khambu ubaga ani du thorei Robert na Linthoi, kay mathil jasilaba. Linthoi na. Ay di daroba na achapo mayam pizza daw mali na ne. Chakam da charak tree. Mahut mangga na ba? Robert noglado na. Ay wait, yung hana chango sira ne. Linthoi so, noglado na. Daroba, chop na dringay, ingit da kang nasiko. Linthoi galusiga thorak do na, gari yung madatong katkibado. Akas muraga yingduna leiri masa adu kalakpagum khambalbagum naitafong khangjadre mahaki mamang magtada Lucy na nupa amagi gari da tongduna noknongna chatkibadu ubada akas khangba ngamdre gari adu thauduna makhoigi matung inarei Robert gari thongna noyani gido bazar de halaga oina jalase animak chammana na hairei Gari do sum thorakpana Chingyagi garden amada hana lai Akaso inarakpa lepte Gari do khamkibaga Lucy ga Linthoiga kumtharai Linthoina Wah khufazado Lucy na inging lawe mafamase Robert su gari dagi kumtharai Fazabane mafamse Aidi momang da mula ame Imana bagayga Ngayak asum akoy bado chatu na yengle Kara fazaba mafam singda posta wanduna Linthoiga Lucy gado Robert na photocopy ri Pumna magsing ado Huran ba magum laptop ni yengli ba akasti Masado may nachakpagum may safaure Yeng bangamdre Ngayak sum fazabado yenglaba tungda Achapot chafam lairiba adomda muglakli Robert na Sida famumuko Kari chaning banado order torom Ay washroom dam da changu kige Lucy na Robert na washroom da changkibaga Tunglom dagi lumlum lauraba khonjela mana kaurakli Thoi Lucy khonjela du tabada mihulgi khongzen yang behen galai Amuk sutarak liba khonjala do magi wakhal na rahay na khali Akas amuka sukorai Thoi Handak ti Lucy wakhal na natre hay bakhangli tapna mamaya do laithorai Chimbalda tapna solai Dada Linthoi su mamay laithorak pada
Akasna leplambaduna ingangai. Lintoyna, "Da Akas." Akas nagsilagtuna Lucy gi khudangdu pairaga, "Thoi." Lucy mamit anidu pira cheladuna khonjel adu niklapna hairagli, "Dada, kaino tawrisibo? Khutse thado." Akas mamit adu ngaksangang na, "Numisingbong kayano? Aina nang buurak taba? Thabong kayano? Napau tabu taning na, angaw bagum lelakpa. Ay kaya wana leli ng kangbra." Kanglaw-law do na, "Kangbra yo! Mikup si dane, kaurang na ngayrak pa daw. Nang namikmang na lep na mamikup si." Wangang nangang na Akas mapiso sintarai. Lucy gi paisilibo makut aduso tadokte. Lucy makuto nabadagi nantok na buhok nai. Lintoyna, "Da Akas, kaino tawrisibo? Iyang fazadre, miloy niyang narai. Wari fa..." Akas makatarak na nuhaybagi moongda makut adu fatanggalai. Aduga Lucy bu khara chingtokli. Lucy sauna Akas ki mamayda kupang na thaki. "Nang nakhalisi kaino? Ay buat pa pendribra? Nang ay bu kayam otki gihay bano? May ichalaba punsise. Yeng bada nang pendribra? Kariya mo walige? Ay bu si cry bro." Lintoyna, "Da Akas, wakala do, khara khantabiyo. Nang luhong labani. Ahu baka nana inamadogi na kong yaukrabadi, lanzadrabi itabu lana lobikini." Lucy kablado na hairagli, "Dada, yumda lehoriba inamadogi khanbayo. Macheta na kairaba thamoy sida. Hanjin kaya ubirano." Akasna, "Khangde, ay kemda khangdi. Luhong kibasu ay gya pama nati. Makoy gining butungan kre. Hauzikti ay gya pama mo pangthuklani." Lucy sauna hairagli, "Luhong base pagira? Nupi ay koy sibo pagiro? Nakoy na uyaning mo maongda o hen bayabra? Ngasigi nangi thaunase, matam maduda kaday dilot kibagi. Nangga kay na ba mikupta ay kari oiki nang kangbra? Nang luhong li tabada ay gitamoy sina kaya waki nang kangbro? Nang nalamlan bi mahakajat kibado ay yung mangamlam gani kanbra? Ay nawaki ba mikup sing duda nang imang dili rakibra? Matam mamadanhak ay gitaway ni kalam labaso. Pimam na matam na, kasi di nang mitop ni, lamlan ba ni, ay nang kanano kang di eh." Akas na, "Matampum na magta, ay nahari kaya kimanang na, ngasi ay gimayog talay bayaroy. Law, just silaw." Si Hara do na, Lucy kudanga do, pay do na, soro-soro ching bahurai. Lintoy sa tafong kangda, Akas bukamdi, adubo, nupisa magi panggal na, kaya mong tikaluni. Tanjado da, Lucy gi makut adu, tunglom dagi tapakre. Akas tungontok to na, yung lagpadadi, Robert na Lucy gi makut to, fado na layramli. Robert so, sapukan na, Lucy bu kangking sinsilaga, magitong dalayhali. Akas sauna sang silag to na, Robert ki tabang mapada, makut anido na, ili. "Nang kayang foge? Nang ka na oirige? Hando, ay gilambiret ka no?" Robert kaysa kumlagte, mamito ikaraga kasta muraga yingli. Akaw sa saung na Robert po nakalomding toklaga, Lucy gi makuto pairaga muksu chingge tauri. Robert handa mukti sapukan na, Akas ki nanggal mapada kauriin. Akas kongfam simhog da bana upto na turi. Lucy su nakalomda haidokto na tusili. Lintoy pakat na Lucy gi manakta sinsili. Robert Lucy da haifet yinglam naga, changsin kido na, Akas ki favorite color do pairaga chinkatli. Aduga wala do da safukan na namsili. Mamay mamit kang da na, kin na pangtin na tinzili. Taunari ba moong do da, layram mamiyoy singado, tingag-tingag loy na yingnari. Robert saung na, Akas ki mamay maya, naknangangla do na hayai. "Nang karamba mino, ha? Nang pokli ba namado so, nupinihay ba ng kang dabra? Namada fong ng respect ut pangam daba, mira?" Asi haraga mo, Akas ki mamaya duda kinatinzili. Amukso makatarakli. "Nang namiray bilang ba matam aduda? Magi punsi kariyo hewi ng kangbra. Asuki ba matam se? Nang mabukaram ling niyeng kibra. Mipong kuding nanggoy na raba. Pautopam oy bira ba matam aduda? Nang magi ramang lepi kibra, komo? Nang namaramoy raga?
minok maisa kaya langorabini. Mahak po inthok piramlaga namagi wana lui khankiba natro. Lekha tarabini. Angawbini haiba mingtholduga loinaraba matamda nang kaidora laikige. Furit ki collar adu hena chekna paisilai. Pumnamakto kaukthokduna momo minok tamjarakpada ngairibane. Karigi among asita laktuna thongna foba saribano. Akas ki mamai meyada hena nakshili. Ai kana oirigi haiba natro. Haibiga tazo. Mipung kuding na matin sinarabasu. Taibang pumbani inthokpirabasu. Lekha tarabido angawbido nungshibini. Aigida thawaidagi suhelibini. Magi tubum nama sokpadi ayama hinglingai kanagi sumatik nati. Amuk hana nang changi mitagi fisindhalaba. Aina nang bu hatkadabani. Asi hairam laga akas laktuna inki. Aduga Lucy bu khudang pairaduna chintoktuna pokre. Lucy di masado tarang chatli. Thokliba thaudosi mangla taibang haiba fo khangjadri. Robert na chinglibadu yaningdabasu utte adum inari. Robert na khongkap laungna thangduna chinglabadu Lucy fazana chatpa ngamdre grong grong chenbagum karigum paktharap tawna inari. Linthoi so akasta haifet yinglamlaga makoy ani butanarakli. Gari manak yawra fawba Robert Lucy gi makhut adu thadorakti. Lucy peri peri tawraga tamcha kutsinai thado. Lucy gi wadu taraga Robert Lucy gi makhut adu thadorakli. Ngaurak ngaurabi khudang adu ngaksangang na khutpam mami tari. Robert madu ubada amuk nungairaktre. Sauningbagi mayaina ma Lucy gi khudang adu kayam kanna paishinkrabano haiba khangdre. Robert pakhatna Lucy gi khudang adu nali. Mapi adusu tap tarakle. Chan se ai soigre. Tamsa soigre ba. Ai matung tawroye. Ai lalese. Ai gi khutse amu paishelo. Natraga ai sida thajinge. Makuttu tasinaduna garden gi fencing wall aduda thinjinge tawri. Lucy Robert ki makuttu faraduna khonjal nik directly. Tamcha yum dalase. Ai yum chaninge. Robert so Muhammad tangangdana gari da kakhatkre. Lucy ga Linthoi ga so tapna kakhatli. Linthoi di tawriba maong asida wangangfam so khangda tumina leiri. Lucy di mangna so mangudraba oirakani so thajarudraba thaudok mayam asina kangauna halle. Robert na haikiba wai singadu nakongda hanjin taaduna leiri. Ukiba Robert ki maong singadu di hanjin uduna leiri. Robert so waham tangang lakhidre thawfam thokpa gari adu tumina thawri. Lucy wagi thongal yaroktuna gari du khamli. Adubu Lucy di manglingai yum yori haiba khangdre. Linthoi na lengzumna thaduna hairi. Yum yori. Lucy ikhang khangna. Hoi. Linthoi na ai sangkrage nang fazana layo ko. Bazar da ko na chalasi. Robert ta mu onsiladuna Dharabat ai changkrage. Hoi. Linthoi changkibaga Lucy waham tangangdana changkige tawi. Robert na chan Lucy thanglam khongthang adu chap lepi mamai don thorakte. Robert gari da yauriba first aid box tudagi molom mama lagthoklaga Lucy da pirakli. Se imung changagana sidai silo. Lucy came the kumdana molom de lori. Mamit ani dudi mapira chenduna Robert tathak inglei. Robert Lucy gi mapi adu taithok piraduna. Chango yare kapkano fazana layo. Wakhal yam khanjingano. Tanjaduda leka yi warim ngangnabada first class tabi kabok le changsilaktuna mathau ama hek oiba makai saurari. Kadino tawrisibo Laikai pali haibasi kaurabra kaino. Imung dalona tawrambadagi mapan tholaklene. Lucy mapidu hena sintharakle. Mamaya duso ngaksang ngangsinkre. Robert tapna mamayon thoraktuna. Ine aikhoina kari akai batokhrage. Kabok leina. Kari akai batok baidi kaino. Noina sanariba lila mayapsi khangloi khaliro. Lucy kabli tawraduna hairakli. Tamcha chalo aine maram oiraga lanjadraba tamcha basu
badana phanganbidore. Ai fanaba hainarage. Nang chalo. Robert sounding badu Lucy do oina onsilakle. Nang kari lankige. Aina nangonda kari akaiba tokige. Lucy gi pambo manidu paira duna nikli. Nang bu michela. Ha. Kaigino. Nang na duk yamna ton thazariba. Nang na waba matamda. Moi kanana nang ya waba da yarage. Moi da nangi nungai bada kutinjila bayabra. Landa banangdi achomba gidamak thongna fana lep tawba. Kabuk lay matawak yela duna. Hay ma. Sidi ang amina. Laikai dak laga warag tadi yari dawri. Mamay singa si ikai babu antok na kangkidrene. Lucy do onsila duna. Hay, oktabi. Watok chaw bibi ma. Nahak tak tatok liba tawdok lan tok mayam si. Namay do ikai dro. Nupa kaya pakigay ba ne? Namay do yon rasu layo na he ikai dabi. Laikai mayam na nang ubada tinsidara ba ni ne? Lucy, waya matadi kumzaba ngamda. Manado mensila duna pamtaraga kaplaga kangli. Nungtil talak oibana midiyam chanade. Priya su pisarambadagi kontonga duda mi langma makol tay haiduna yeng bathurakli. Robert so kabok lagi wangang sangang dutabada magi toyna phudok taba asawbagi maidu safong lai. Priya sauna kaino ini na pamli sibo. Ichan sina kay batokige. Isa kari oiri kaidori khangdana miwangang na base leplese kaidorage. Miwangang na dogi saru nasagi imungdo loisiluso. Migi asoiba thidobagi mahutudane nacha senaruso. Aigi chalanjada bisida hanjin pauthopigadabagi saru nacha guli chabado waraucho. Kabok laina. Hai, chintibi. Naru koklaga nang sunu yang tebiyo hebro. Tanggumenaso aigi chabu guli chaba kaina. Naraidu faidalura. Nachanupi warak tabisi phazilo haibani ne. Masak thiba sunate. Lenda lehaluni bema. Nupan haga ga. Yengning dine ibema. Mahak takta nupa kaya mangan kidore. Sidadi na yung may tharaga ne. Laikai dagi tan gadabani khango. Robert asaw badu phathabangamdre. Mathaki hani haiba kaukre. Mamitu I kadu na kabok layda yenglai. Tuswan manson mamida noina swimming silse kay gino. Nang nasa nupi na tabra. Nupi noina paupak thupi dadi. Makoy gumbi laibag TV mayam sili pathapong kay dano. Masidabu manaba kunay haisi kaday dagi purakadabano. Kabok lay suhande. Machat luzadradi laikhata zabahaisi masana taba na tro. Hana di hana oikre. Ngasi ay ba numisidagi. Imung sida hek yan sin lamang mamadisin do. Kot kadabani khango. Lucy gi kudang du pairaga chingsili. Magi mamitagi mapita halam laba. Noi ka nabuso hingja khango. Nupa kaya da chelugera. Laiminarugera. Mado magi punsini. Noi ka nangisu dargaroi de hariba. Ay ama lairingai. Ay gi changi mapita hanba natikla. Sauganda wa ina saurukladi. Nakoi ko di mag. Noi atlaga hat pangamami ni habasa khango. Lucy pirang tana thumat laba mamit aduna. Robert tangak na yenglai. Priya so ngang na Robert ta yenglai. Asam na sauba hiramgani nung matakhaludabani. Robert na Lucy bu khanjabagum chingyarakpadi kuirabani. Adubo thazarudabani. Robert na Lucy gidamak asi yauna lepiragani haibadi mahak khaludabani. Ngasi di khangle mayak sing na khangle. Robert na Lucy bu thamoy sing na nungsi haiba. Robert na Lucy gidamak khongfam lengda lepdagani haiba wakhal sisu ure mathamoida penjari. Lucy makok tu paisila duna sor puino hon bahurakle. Lucy gi maung aduda Robert ke Priyaga pakhat na famdarai. Kabok lesu oirakli ba phiba maduda tingak yenglam duna chatkre. Priyana chan kedorage kok na bro se ina masamge yum chang na batoksi. Priyana Lucy bu tapna saugatli. Adubo Lucy lepangamdre tunglomda haitarai. Robert na Lucy bu phaibam na napamladuna yumlomda chanchat tawraga changlai. Lucy bu magi phamungda phajana hiplanle. Priya ising puraktuna Lucy gi makokta thabiri. Chan se mitpango. Chan tabro nangbo. Lucy tamna mamit panglakle. Misna ani dagi pirang maso lepa laitana sintarakli. Robert Lucy gi phamangda khuruk kundu na famtharakli.
Lucyꯒꯤ ꯃꯄꯤꯗꯨ ꯇꯝꯅ ꯇꯩꯊꯣꯛꯄꯤꯔꯛꯇꯨꯅ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ Lucyꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯛꯏ. One forehead kiss is better than many kiss on lips. A forehead kiss is a sign of adoration and affection. Rowanna, ngasi aina taithokliba pisinane aroiba oirasanu amuk hana sinthalanu. Pi adusu taithokli matik sintharakpa lepte. Robert ki khusa singduda oinariba haibadu oira male. Haima kaplanu hairaga. Tamcha, nang aibu hangoidabra? Masi wa karantunani hangangine. Pak tharakani. Lucy peri peri Robert te yenglei. Priya nokfe toramlaga kaadudagi thokre. Robert Lucy ki khuttu tamna pairei. Lucy Robert ta ngakni yenglei. Robert ahoy na dum ngasai ma na paisinkiba khudang aduda tapna nalai. Ngasai gi thodoga sing adugi matangdasu maham thairagte thokidabagum yam monghadana leiri. Lucy dingasi Robert ki saglon singasi karino haiba gyan thajadre. Robert Lucy bu mathanta thamlamlabadi wakhal hena khansilani haiba khangbana pak ihande khadrak madrak adum ngangduna lei. Tasingna mahak Lucy bu anaba henjilaklani haiba pakhachai. Masagi thabak phauba kausilaklabani hospital da anaba yengbada khoijanglaktrabani. Tamcha chatloba thengi. Hayengde film yengosirane. Tamcha nambol boro ina chawsiro. Robert ta mami to lakthoraga yengei. Koino koirusi haraga lamito kalemai saraga lakthorakli dubo. Ngasi ega koiminarubagi thokliba thodok mayamse pendribra tamcha. Robert khonjal kaya sengfatana kamai pendoino mi romance topongna khongde. Lucy ngayak tumina leiramlaga tapna hairakli. Tamcha nang engona naksilakano nangna naksilakpa kuding aigi thamoy asisu lamen bi onge tawrei. Aigi punsidi anai bai chelga pangkhakni. Mipong khuding na hanggoinaba aiga loinaba na tamchagi taruba punsido amakpa machuna susinkhini. Tarwan nakna cheliba anai bai singdo na thairamduna ihaida cheliba taruba isingdo lakhatuna sizinabani. Anai bai sing leirambagi arobai chelgi fazaba khangmani. Amakpu machu leirambana anganbagi fazababu sonabani. Lairaba leirambagi inakhunba leirambani. Atiba leirambagi fazabagi magun khangmani. Nang leirambana aigi nungsiba masak khanglubani. Anai bai chelbo arobai chela puthagani. Amambasu mangal kaya piduna anganba putsi ohengani. Lairaba inakhunba isorge nongdamni. Nungsinabu yenglabadi atiba leitabani. Ai leiramise nungaiba fazaba nungsiba apamba khuding nafamda khudol tamnamani. Lucy hena mabukning nusirura male higi kablai. Jan kapkanuse nangi mitki pi ubada aina hena thamoy sonthaye yengba ngamdeba awaba khuding khangma ngamlabasune nangi mitki pidi ai taseni yengba ngamdi. Lucy pidu tahalaroi matagong api adu sasai taithokladuna wahana chimbaldu chingladuna mamonok na buhotnari. Ho adunidana tanjaduda phone ki ring lakli pocket agi phone do laukthokduna receive tawri. Rowanna haitoro kaino thoibina kaino kaina ngorbo nangbo nongane chatkiduna kai chalino crack sono doctor kok chakpa haile khatpia thamoyare. Asi hairaduna phone do fatkak thalaga pocket ta namsinkre. Lucy gi makhuttu amuk pairai. Handa mukti Lucy kaisu hairaktre.